ꯃꯌꯥꯝ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯦꯀꯣ ꯃꯌꯥꯝ? ꯑꯗꯣ ꯉꯁꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯊꯥꯒꯠꯆꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯑꯍꯥꯟꯕꯃꯛꯇꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯖꯕ ꯑꯣꯏꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯃꯒ ꯊꯥꯖꯔꯛꯄꯅꯤ꯫ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯠꯇ ꯑꯞꯂꯣꯗ ꯇꯧꯕ ꯍꯧꯖꯗ꯭ꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯅ ꯇꯧꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯕ ꯃꯔꯝꯗ ꯑꯣꯏꯅ ꯇꯧꯖꯔꯛꯀꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ, ꯈꯪꯗ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯃꯦꯠꯁꯀꯤ ꯑꯣꯏꯕ ꯌꯥꯏ, ꯏꯪꯂꯤꯁꯀꯤ ꯑꯣꯏꯕ ꯌꯥꯏ, ꯑꯦꯅꯤ ꯑꯩꯅ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯄꯨꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯖꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯌꯥꯝꯅ ꯆꯥꯟꯕꯤꯗꯨꯅ ꯎꯕꯒ ꯍꯦꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇ ꯅꯝꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟꯗꯁꯨ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯅꯤ ꯑꯃꯗꯤ ꯀꯥꯟꯅꯔꯕ कया अमसु हाइरबा चैनल असिदा उबीबा फंगबीगनी। मयामना सपोर्ट तौबियो हाइना अमुका हन्ना हाइजरी। थैंक यू ऑल। सब्सक्राइब करें और बेल आइकन जरूर प्रेस करें।